Lanna Sandoklaga Phurup Masen Nungsinadaba Sinbiganu haina Yoba Club Khergauna Fondokre. Ngarang Khergauda Thokaningdaba Thodok ama thokiba adu Yoba Club Khergauna Nuaitaba Fondorakli. Police ta sinakhiba miyoi adu United Maitai Pangal Committee UMPC Manipur General Secretary Riaz Ahmad ka Atigi Luching Puril Singa Pau Fongnaraba matungda Police ta pikho haibagi pikibani hairi. Ngarang December date 1 numit asida Khergau Thodokaningdaba Thodok ama thokiba adubu Iwagi Maikidagi Nuaitaba Fondokchari Hariba Thodok aduda luhongba amasu leibana maram oraga mi yamna chinba amaka oiki maram aduda praja mayamna miyoi mari ka haduna thamlamba thingnaki maram aduna miyoi mari adubu wahang pahung tawba matamda etini hairakpadagi Iwagi unity members singna makoibu hey adudi makoibu karimta tawiyaroi haiduna Iwa Club na makoibu save oigedaba jagada thamduna koi mathang pau phaunaki maroina UMPC United Mitai Pangal Council Resama General Secretary Mahaka pau phaunraba matungda koigi etigi influencing oibiriba athobasingi singa pau phaunraba matungda koi adu karamaina tawsikena hangnaba matamda mohoi adu police ta bibi ko haikoigi matungina koina Iwagi executive singna police ta sinakibani aduda hoji koigi police na thogakliba koigi zero lasi koi lebagi amna thibani makoida koina paisa lagamba amadi paisa lagami haibagi pot amata haikiba leiti maram aduna masi matungda haibidanawa Iwagi site gi nisingje